ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯨꯗꯤꯡꯗ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ꯫ ꯐꯪꯂꯕꯁꯨ ꯆꯩꯊꯦꯡ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗꯒꯤ ꯇꯝꯍꯧꯔꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯄꯔꯥ ꯀꯌꯥ꯫ ꯈꯪꯍꯜꯂꯤꯕꯅꯤ ꯃꯁꯤꯅꯁꯨ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒꯤ ꯃꯁꯛ꯫ ꯂꯥꯏꯔꯕ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯄꯣꯛꯂꯨꯕ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯑꯣꯏꯔꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕ? ꯑꯣꯏꯍꯜꯂꯣꯏꯁꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯍꯜꯂꯣꯏꯁꯤ꯫ ꯍꯣꯠꯅꯁꯤ ꯁꯣꯟꯊꯕ ꯂꯩꯇꯅ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯗꯤ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯤꯡꯊꯣꯜ ꯑꯁꯤꯗꯤ ꯍꯣꯡꯕ ꯉꯝꯒꯅꯤꯗꯣ꯫ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯍꯣꯡꯂꯛꯄ ꯃꯤꯀꯨꯞ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯈꯜꯂꯝꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯣꯡꯂꯛꯀꯅꯤꯗꯣ꯫ ꯇꯔꯨꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯤ ꯃꯈꯥꯗ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕꯅꯤ꯫ ꯂꯥꯏꯔꯕꯤ ꯃꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯌꯣꯛꯂꯛꯄꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯆꯩꯊꯦꯡ ꯀꯌꯥ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯊꯦꯡꯅꯕ ꯑꯋꯥ ꯆꯩꯊꯦꯡ ꯃꯈꯜ ꯀꯌꯥꯅꯤꯗꯣ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯤꯒꯤ ꯃꯆꯤꯟ ꯀꯅꯥꯅ ꯊꯤꯡꯕꯕꯨ ꯉꯝꯒꯅꯤ? ꯑꯁꯨꯝꯅ ꯃꯃꯥꯅ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅ ꯇꯔꯨꯕꯤ ꯃꯥꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯃꯥ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯉꯥꯡ ꯏꯄꯥꯕꯨ ꯈꯨꯕꯥꯛ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯏꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ꯫ ꯇꯔꯨꯕꯤ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯃꯃꯥꯅ ꯍꯦꯟꯁꯥꯡ ꯃꯄꯨꯜ ꯁꯦꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯏꯃꯥ, ꯉꯁꯤꯗꯤ ꯀꯩ ꯊꯣꯡꯉꯣ ꯍꯥꯏꯔꯤꯅꯣ? ꯏꯆꯥꯅ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯣꯗ, ꯏꯃꯥꯗꯤ ꯌꯥꯏ ꯌꯥꯏ꯫ ꯍꯪꯒꯥꯝ ꯃꯄꯨꯟꯁꯦ ꯑꯩ ꯁꯦꯝꯕꯤꯔꯒꯦ, ꯏꯃꯥ ꯆꯥꯏꯊꯅꯕ ꯇꯧꯔꯣ꯫ ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯁꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯥ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯂꯨꯔꯣ ꯆꯠꯂꯣ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ ꯊꯣꯡꯂꯨꯔꯣ꯫ ꯑꯗꯣ ꯅꯧꯄꯥ ꯅꯨꯄꯥ ꯑꯄꯨꯝꯕꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯝꯃꯨꯀꯣ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯧꯗꯣꯛꯇ꯭ꯔꯤꯈꯩ ꯑꯗꯨꯝ ꯇꯨꯝꯖꯤꯟꯗꯅ ꯂꯩꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯌꯨ." ꯇꯔꯨꯕꯤ ꯃꯧꯄ꯭ꯋꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯍꯧꯗꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯧꯕ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯂꯝꯃꯤ꯫ "ꯍꯩ ꯊꯣꯔꯥꯏꯕꯆꯥ, ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯣꯛ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯐꯥꯗꯧꯔꯦ, ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩ ꯉꯝꯃꯣꯏꯌꯦ꯫ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ, ꯀꯤꯌꯦ꯫ ꯃꯌꯥꯒꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯏꯃꯥ꯫ ꯄꯥꯏꯈ꯭ꯔꯦ ꯄꯥꯏꯈ꯭ꯔꯦ, ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯈ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯆꯤꯡꯉꯦ ꯆꯤꯡꯉꯦ, ꯑꯩꯕꯨ ꯁꯣꯔꯣ ꯁꯣꯔꯣ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯏꯃꯥ." "ꯊꯣꯏꯕ, ꯊꯣꯏꯕ, ꯁꯤ ꯃꯤꯠ ꯁꯤꯡꯉꯨꯁꯦ꯫ ꯊꯣꯏꯕ, ꯊꯣꯏꯕꯥꯎ, ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯅ ꯊꯣꯏꯕ ꯃꯃꯤꯠ ꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯂꯩꯍꯥꯎꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ, "ꯍꯥꯏ, ꯀꯩꯗꯧꯔꯦ ꯏꯆꯥ ꯊꯣꯏꯕ? ꯍꯩꯃꯥ, ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯀꯤꯗꯣ ꯃꯪ ꯑꯣꯏꯔꯕ? ꯑꯁ, ꯋꯥꯏ ꯑꯃ ꯁꯪꯉꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃ ꯆꯍꯤ 13 ꯐꯥꯗ ꯉꯥꯏꯔꯤ, ꯏꯔꯥꯡꯒ ꯇꯧꯕꯒꯤ ꯃꯪꯒ ꯃꯪꯉꯤ, ꯆꯩ ꯆꯥꯅꯤꯀꯣ." "ꯑꯁꯤꯕꯨ ꯑꯩꯅ ꯃꯪꯒꯦꯅ ꯃꯪꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯨꯄꯤꯅꯦꯅ ꯈꯔ ꯐꯖꯕꯤ ꯑꯃꯅꯁꯨ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯔꯝꯃꯨꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤ ꯑꯃꯅ ꯑꯩꯒꯤ ꯈꯨꯗꯥꯡꯒꯁꯦ ꯇꯥꯞ ꯍꯦꯛꯇ ꯐꯥꯏ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯑꯣꯏꯔꯝꯃꯗꯤ ꯑꯩꯕꯨ ꯍꯤꯡꯅꯤꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ." "ꯇꯥꯅꯤꯡꯗꯦꯗ ꯏꯕꯨꯡꯉꯣ, ꯌꯥꯍꯧꯗꯣ ꯌꯥꯗꯦꯕ, ꯊꯦꯡꯉ ꯐꯥꯎꯕ ꯑꯗꯨꯝ ꯇꯨꯝꯕꯒꯤꯅꯦ ꯖꯨꯠ ꯆꯥꯗꯕ ꯃꯪꯉꯤꯗꯣ꯫ ꯑꯗꯨꯏ ꯁꯔꯨꯛ ꯉꯟ ꯉꯟꯅ ꯍꯧꯒꯠꯅꯕ ꯇꯧ꯫ ꯑꯗꯨꯒꯅꯦ, ꯍꯤꯡꯒꯣꯜꯁꯦ ꯅꯥꯄꯤꯒꯁꯦ ꯈꯔ ꯈꯔ ꯐꯣꯏꯗꯠꯂꯨ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯃꯥ ꯑꯃꯨꯛꯇ ꯆꯥꯏꯊꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤꯁꯨ ꯊꯣꯛꯈꯤ꯫ ꯀꯥ ꯑꯁꯤꯗ ꯊꯧꯕ ꯃꯊꯟꯇ ꯉꯥꯏꯔꯕꯗ ꯑꯃꯨꯛ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯩꯅꯣ, ꯃꯪꯅꯦꯅ ꯖꯨꯠ ꯆꯥꯕ ꯑꯃꯇ ꯃꯪꯗ꯭ꯔꯤꯁꯤꯅ? ꯀꯗꯥꯏꯗꯒꯤ ꯍꯣꯠꯆꯤꯟꯗꯅ ꯊꯦꯡꯅꯔꯨꯔꯤꯕ ꯅꯨꯄꯤꯅꯣꯕ ꯃꯪꯒꯤ ꯅꯨꯄꯤꯗꯨꯅ? ꯑꯁ, ꯑꯩꯗꯤꯕ." ꯑꯁꯨꯝꯅ ꯇꯔꯨꯕꯤ ꯆꯥꯛ ꯂꯣꯏꯔꯕꯗ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯦ꯫ ꯇꯔꯨꯕꯤ ꯃꯥꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯐꯤ ꯑꯃꯨꯛ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ "ꯇꯔꯨꯕꯤ, ꯍꯣ ꯇꯔꯨꯕꯤ ꯇꯥꯕ꯭ꯔꯣ? ꯀꯩꯅꯣ ꯀꯧꯕꯒ ꯑꯝꯇ ꯇꯥꯗ꯭ꯔꯤꯁꯤꯅ? ꯍꯣ ꯇꯔꯨꯕꯤ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯍꯤꯡꯆꯥꯕꯤ, ꯑꯩꯗꯤ ꯂꯥꯛꯂꯛꯇꯅ ꯀꯧꯔꯒ ꯅꯪꯗꯤ ꯏꯅꯪ ꯅꯪꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯂꯪꯖꯥꯕꯤꯗꯧꯅ ꯂꯥꯛꯂꯛꯇꯅ ꯀꯧꯔꯤꯕ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ?" "ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯎ ꯄꯨꯔꯛꯏꯅꯦ꯫ ꯊꯥꯗ ꯂꯥꯛꯄ ꯅꯠꯇꯦ,
ꯇꯥ ꯄꯣꯏꯔꯩꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯁꯤ ꯍꯥꯏꯕꯒꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯨꯡꯊꯤꯜꯁꯤꯗ ꯂꯥꯛꯏꯁꯤꯅ ꯅꯨꯡꯁꯤꯕꯗꯕꯨ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯔꯤꯕ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯂꯩꯁꯥ ꯑꯅꯤ ꯑꯗꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯊꯣꯛꯂꯛꯑꯝꯃꯤ ꯎꯔꯦ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯇꯔꯨꯕꯤ ꯍꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯏ ꯊꯥꯖꯅ ꯇꯔꯨꯕꯤ ꯇꯥ ꯄꯣꯏꯔꯩꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯎꯅꯧꯔꯣ ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯒꯦ ꯇꯔꯨꯕꯤ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯇꯥ ꯄꯣꯏꯔꯩ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯦ ꯀꯩ ꯋꯥꯅꯣ ꯇꯥ ꯄꯣꯏꯔꯩ ꯇꯔꯨꯕꯤ ꯑꯩ ꯉꯁꯤ ꯂꯝꯐꯩꯗ ꯄꯥꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨꯒꯤ ꯌꯦꯡꯁꯤꯟꯕ ꯆꯠꯂꯅꯤ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯛꯀꯅꯤ ꯑꯗꯨ ꯍꯥꯏꯔꯝꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯅꯃꯤꯠꯀ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯂꯝꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯄꯨꯔꯗꯕꯅꯤ ꯉꯥꯎꯔꯣꯏꯗ ꯀꯩꯒꯤ ꯉꯥꯎꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯇꯥ ꯄꯣꯏꯔꯩ ꯂꯩꯔꯕꯁꯤꯗꯤ ꯑꯗꯣ ꯅꯤꯡꯊꯤꯅ ꯆꯠꯄꯤꯌꯨꯀꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯃꯨꯛ ꯍꯟꯕꯤꯔꯛꯑꯣ ꯄꯣꯏꯔꯩ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯄꯣꯏꯔꯩ ꯃꯥꯁꯨ ꯂꯪꯐꯩꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯍꯥꯎꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯃꯣꯏꯅ ꯏꯃꯥꯕꯨ ꯄꯥꯡꯊꯣꯛꯇꯨꯅ ꯉꯥꯡꯕꯗꯣ ꯃꯤꯅ ꯉꯥꯡꯂꯕꯁꯨ ꯇꯧꯒꯗꯕ ꯑꯩꯅ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯤꯒ ꯑꯣꯟꯖꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯑꯄꯪꯕꯒꯤ ꯃꯇꯧ ꯀꯧꯋꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯇꯨꯡ ꯇꯧꯒꯅꯨ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯅꯥꯎꯁꯦ ꯄꯥꯈꯪ ꯐꯥꯔꯕ ꯅꯤꯁꯥꯗꯅ ꯃꯤꯒ ꯐꯨꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯒꯤ ꯆꯤꯟꯕꯨ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯗꯧꯔꯤꯒꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ ꯍꯥꯏꯗꯅ ꯃꯗꯣ ꯈꯛ ꯀꯥꯎꯒꯅꯨ ꯏꯆꯥꯁꯥ ꯂꯥꯏꯔꯕ ꯇꯨꯁꯣꯟꯕ ꯑꯩꯈꯣꯏꯗꯗꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯋꯥꯠꯂꯣꯏ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯅꯣꯛꯅꯕꯤꯒꯦ ꯍꯥꯏꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯌꯥꯝꯒꯅꯤ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯈꯣꯡ ꯊꯥꯡꯒꯗꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤꯉꯣꯟꯗ ꯀꯥꯏꯔꯣꯏꯗꯕꯅꯤ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯐꯠꯇꯕ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯐꯠꯇꯕ ꯃꯍꯥꯛꯅ ꯂꯥꯡꯒꯣꯏ ꯆꯟꯕ ꯍꯧꯔꯛꯂꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯟꯖꯤꯟꯗꯨꯅ ꯃꯥꯟꯅꯔꯨꯅꯨ ꯃꯥꯟꯅꯔꯨꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯇꯟꯗꯨꯅ ꯑꯗꯨꯃꯛ ꯇꯣꯛꯆꯈ꯭ꯔꯒꯗꯕꯅꯤ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯔꯝꯁꯤ ꯐꯠꯇꯕ ꯀꯌꯥ ꯀꯌꯥ ꯂꯥꯛꯁꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯄꯣꯂꯣꯏ ꯌꯧꯔꯛꯄꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯑꯆꯨꯝꯕꯒꯤ ꯃꯥꯡꯗ ꯃꯨꯔꯇꯤ ꯇꯨꯏ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯏꯆꯥꯁꯥ ꯃꯇꯝ ꯃꯥꯗꯤ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯈꯥꯡꯕ ꯌꯥꯗꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯁꯨ ꯑꯍꯣꯡꯕꯇꯅ ꯊꯜꯍꯜꯂꯤ ꯂꯥꯛꯍꯟꯅꯤꯡꯗꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯍꯦꯛꯇ ꯂꯥꯛꯏ ꯍꯧꯍꯟꯅꯤꯡꯗꯕ ꯃꯤꯀꯨꯞ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯃꯇꯝ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯈꯥꯡꯕ ꯌꯥꯗꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯄꯣꯏꯔꯩ ꯑꯃꯗꯤ ꯇꯔꯨꯕꯤ ꯑꯅꯤꯁꯨ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯂꯝꯃꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯦ ꯑꯗꯨꯕꯨ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯅ ꯇꯔꯨꯕꯤꯕꯨ ꯀꯌꯥ ꯄꯥꯝꯂꯝꯗꯦ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯀꯨꯟꯗꯥꯂꯩꯅ ꯃꯆꯥꯕꯨ ꯃꯇꯤꯛ ꯆꯥꯕꯤ ꯁꯦꯜ ꯄꯥꯏꯕꯤ ꯏꯃꯨꯡꯒꯤ ꯃꯆꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯩ ꯃꯗꯨ ꯄꯨꯝꯕ ꯄꯣꯏꯔꯩ ꯃꯥꯅ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯇꯔꯨꯕꯤꯕꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯟꯅ ꯃꯥꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯅꯦꯝ ꯃꯥꯅꯁꯨ ꯃꯃꯧꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯝꯗꯦ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯔꯤꯕꯤ ꯇꯔꯨꯕꯤ ꯃꯍꯥꯛꯇꯤ ꯅꯣꯡꯃꯇ ꯃꯅꯦꯝ ꯃꯥꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯊꯥꯖꯕ ꯊꯝꯂꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯅꯦꯝ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯐꯪꯂꯛꯀꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯡꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯨꯟꯗꯥꯂꯩꯅ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯅ ꯐꯥꯎꯕ ꯃꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯁꯤꯔꯣ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯍꯥꯏꯕꯗꯣ ꯂꯧꯈ꯭ꯔꯥꯕꯤ ꯃꯆꯥ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯋꯥꯔꯛꯇꯕꯤ ꯑꯃꯅ ꯏꯃꯧ ꯑꯣꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗ ꯆꯣꯏꯔꯣꯜꯗꯧꯅ ꯄꯦ 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 ꯉꯥꯡꯗꯅ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯣ ꯑꯣ ꯈꯪꯖꯗꯦ ꯑꯩ ꯆꯥꯛꯀ ꯄꯥꯅꯖꯗꯦ ꯀꯔꯤꯅꯣ ꯃꯧꯅꯦꯅ ꯆꯥꯛꯁꯤꯕꯨ ꯊꯣꯡꯅꯤꯡꯉꯀꯥꯟꯗ ꯊꯣꯡꯉꯖꯥꯠꯂꯣ ꯃꯣꯏ ꯃꯌꯨꯝꯗ ꯍꯩꯅꯕ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯁꯤꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯣꯏ ꯃꯌꯨꯝꯗ ꯃꯥꯅ ꯀꯨꯁꯤ ꯑꯁꯤ ꯇꯧꯔꯁꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯧꯕ ꯈꯛ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯐꯨꯠꯂꯤꯔꯣ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯂꯥꯝꯂꯕ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯣ ꯆꯥꯛ ꯐꯥꯎꯕ ꯃꯇꯝ ꯆꯥꯅ ꯊꯣꯡꯅꯤ ꯈꯪꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝ ꯄꯥꯅꯤꯡꯉꯤꯅꯣ ꯅꯌꯨꯝ ꯄꯥꯅꯤ ꯍꯥꯏꯕ ꯈꯛꯇꯃꯛ ꯈꯪꯕ꯭ꯔꯣ
ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯅꯋꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯕꯅ ꯌꯥꯅꯕ ꯆꯠꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯉꯥꯏꯔꯒ ꯆꯥꯕ ꯑꯔꯩꯕ ꯈꯔ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯟꯕꯗꯨꯗꯤ ꯌꯨꯝꯁꯤꯗ ꯈꯛ ꯌꯥꯔꯣꯏ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯂꯧꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯂꯥꯏꯔꯕꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯊꯣꯛꯈꯤ ꯇꯔꯨꯕꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯊꯣꯏꯕꯤ ꯃꯥꯅ ꯆꯩꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯑꯝꯃꯤ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯨꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯑꯗꯨꯃꯛ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯆꯧꯕꯒ ꯎꯅꯔꯝꯃꯤ ꯑꯆꯧꯕꯁꯤ ꯈꯔ ꯄꯪꯖꯩ ꯑꯗꯨꯒ ꯃꯔꯩꯁꯨ ꯈꯔ ꯊꯥꯔꯝꯃꯤ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯁꯥꯎꯔꯒ ꯊꯣꯛꯂꯛꯏꯁꯤꯅ ꯀꯩꯅꯣ ꯇꯥ ꯑꯆꯧꯕ ꯅꯪꯅ ꯑꯃꯨꯛ ꯅꯔꯩꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏꯗꯨꯅ ꯑꯩꯅꯦ ꯏꯅ ꯏ ꯀꯥꯕꯒ ꯉꯁꯤ ꯅꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯁꯤꯕꯨ ꯑꯩꯅ ꯇꯠꯀꯦꯅ ꯇꯠꯄ꯭ꯔꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯨꯕꯩ ꯇꯥꯏꯞꯇ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤꯅꯦ ꯑꯩꯅ ꯅꯣꯏ ꯅꯄꯥꯗ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯕꯣ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯄꯤꯌꯨ ꯌꯥꯗꯦ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯁꯦꯜꯗꯨ ꯂꯧꯔꯒ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯒꯦ ꯍꯥꯏꯕꯅꯦ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯔꯣꯏ ꯍꯥꯏ ꯃꯃꯥꯡꯗ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯔꯒ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯨ ꯍꯥꯟꯅ ꯄꯨꯊꯣꯔꯛꯑꯣꯏ ꯅꯣꯏ ꯅꯄꯥꯗꯣ ꯅꯪ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪ ꯅꯨꯡꯁꯤꯕ ꯀꯅꯥꯝ ꯂꯩꯇꯦꯁꯦ ꯅꯪꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯅ ꯈꯛꯅꯤ ꯃꯥꯅꯦ ꯅꯪ ꯈꯛꯇꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯊꯪ ꯎꯅꯕꯗꯗꯤ ꯑꯩꯅ ꯅꯣꯏ ꯅꯄꯥꯗꯒꯤ ꯂꯧꯔꯣ ꯍꯥꯏꯕ ꯁꯦꯜꯗꯣ ꯉꯝꯅꯕ ꯍꯦꯛ ꯂꯧꯔꯛꯇ꯭ꯔꯕ ꯅꯪ ꯑꯩꯒ ꯀꯥꯏꯅꯔꯗꯝꯅꯤ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯌꯥꯔꯣꯏꯌꯦ ꯊꯣꯏꯕꯤ ꯉꯥꯏꯈꯣ ꯊꯣꯏꯕꯤ ꯌꯥꯆꯪꯉꯛꯄꯒꯤ ꯃꯇꯝꯅꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯨꯃꯤꯠꯁꯤ ꯇꯥꯔꯦ ꯍꯥꯏꯔꯗꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯦ ꯂꯧꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯍꯩꯃꯧ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦꯍꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯃꯤꯠꯇꯣ ꯀꯔꯤꯃꯠꯇ ꯎꯗꯕ꯭ꯔꯣ ꯅꯪꯕꯨ ꯍꯥ ꯐꯧꯔꯤꯕ ꯐꯤꯁꯤ ꯐꯥꯎꯕ ꯂꯧꯁꯤꯟꯅꯤ ꯈꯪꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏꯕꯅꯣ ꯏꯃꯥ ꯑꯩꯗꯣ ꯇꯔꯨꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯀꯨꯟꯗꯥꯂꯩꯅ ꯍꯦꯛꯇ ꯂꯥꯎꯊꯔꯛꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯟꯁꯣꯠꯄꯤꯒꯤ ꯄꯥꯎꯈꯨꯝ ꯋꯥꯠꯇꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯅꯦ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯇꯥꯛꯄꯤꯗꯕ ꯅꯣꯡꯃꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯦ ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯑꯁꯤꯗ ꯌꯧꯌꯥ ꯉꯥꯡꯅꯔꯝꯃꯤꯕꯁꯤꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯅꯤ ꯍꯥꯏꯕꯒꯁꯤꯕꯨ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯣ ꯀꯔꯤꯅꯣ ꯌꯨꯝꯁꯤꯗ ꯃꯧ ꯂꯥꯛꯄꯗꯒꯤ ꯍꯣꯡꯉꯛꯏꯕ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯁꯤꯕꯨ ꯏꯃꯨꯡ ꯑꯁꯤ ꯃꯍꯤ ꯂꯥꯡꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯃꯧ ꯑꯃꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯣ ꯂꯧꯕꯤꯌꯣ ꯅꯣꯡꯗ꯭ꯔꯦꯅ ꯀꯩꯗꯧꯅꯔꯦ ꯁꯨꯃꯥꯡꯁꯤꯗ ꯄꯨꯟꯅ ꯂꯩꯔꯝꯃꯤꯁꯤꯅ ꯍꯣ ꯀꯔꯤ ꯑꯣꯏꯅꯤ ꯅꯃꯧ ꯅꯨꯄꯤ ꯏꯪ ꯇꯞꯄꯤ ꯁꯨꯅꯤꯡꯗꯕꯤꯁꯦ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ ꯅꯣꯡꯃꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯄꯥꯟ ꯊꯣꯛꯂꯛꯏꯌꯦ ꯑꯣ ꯑꯗꯨꯕꯨ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯋꯥꯅꯤ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤ ꯑꯁꯤ ꯐꯥꯎꯕ ꯂꯧꯁꯤꯟꯅꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯃꯥ ꯅꯪꯁꯨ ꯂꯧꯁꯤꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯤꯅ ꯂꯧꯁꯤꯜꯂꯁꯨ ꯌꯥꯏ ꯏꯃꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯨꯀꯨꯝꯒ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯣ ꯏꯃꯧꯗꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯗꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯏꯃꯧ ꯑꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯏꯃꯧꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯈꯣꯏꯁꯨ ꯇꯧꯕ ꯌꯥꯏ ꯈꯪꯂꯕ꯭ꯔꯥ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯁꯤꯀꯣ ꯅꯃꯥꯅꯆꯥ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯒꯅꯨ ꯇꯔꯨꯕꯤꯕꯨ ꯃꯀꯨꯅ ꯁꯦꯜ ꯂꯧꯁꯤꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯊꯥꯔꯨꯕꯅꯤ ꯃꯗꯨ ꯍꯜꯂꯛꯄꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯩꯀꯩ ꯇꯧꯕꯗ ꯇꯔꯨꯕꯤ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯇꯔꯨꯕꯤꯗꯤ ꯆꯥꯔꯝꯗꯦ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯅꯕ ꯂꯩꯔꯝꯃꯤ ꯅꯣꯡꯗ꯭ꯔꯦꯅ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯛꯑꯣꯗꯅ ꯅꯪꯁꯨ ꯆꯥꯍꯧꯔꯔꯣ ꯄꯣꯏꯔꯩꯅ ꯇꯔꯨꯕꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯠꯊꯣꯛꯍꯧꯔꯣ ꯀꯨꯟꯗꯥꯂꯩꯅ ꯏꯁ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯅ ꯃꯃꯥ ꯃꯄꯥ ꯂꯩ ꯍꯥꯏꯕꯒ ꯈꯪꯗꯈꯩ ꯃꯇꯨ ꯑꯁꯤ ꯆꯥꯛ ꯆꯥꯔꯨ ꯂꯥꯎ ꯀꯥꯏꯅ ꯆꯥꯕ ꯌꯥꯔꯣꯏ ꯃꯥꯅ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯅꯥꯅ ꯍꯥꯞꯇꯧꯔꯤꯒꯦ ꯌꯥꯅꯤꯌꯦ ꯕꯥꯕꯥ ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯆꯥꯒꯦ ꯊꯣꯏꯕꯤꯅ ꯍꯩꯈ꯭ꯔꯦ ꯃꯤ ꯁꯨꯝꯕꯒꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯀꯔꯤ ꯃꯍꯩꯕꯨ ꯄꯥꯏꯕꯅꯣ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯍꯧꯒꯠꯈꯤ ꯀꯨꯟꯗꯥꯂꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯗꯨꯅ ꯍꯧꯒꯠꯈꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯒꯁꯤ ꯋꯥꯈꯜ ꯌꯥꯝ ꯃꯥꯟꯅꯖꯕꯅꯦ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯃꯈꯣꯏꯅ ꯆꯩ ꯊꯥꯡ ꯇꯧꯔꯕꯁꯨ ꯑꯣꯟꯁꯤꯟꯅꯔꯨꯅꯨ
ꯃꯀꯣꯛꯁꯤ ꯆꯥꯕꯅꯤ ꯑꯉꯥꯎꯕꯤ ꯉꯥꯛꯇꯅꯤ ꯄꯥꯕꯁꯤꯗꯤ ꯏꯃꯥꯒ ꯏꯆꯟꯒꯗ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯕ ꯂꯩꯇꯤꯌꯦ ꯃꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯃꯗꯨꯗ ꯅꯃꯧ ꯃꯥꯂꯣꯝ ꯀꯩꯁꯨ ꯊꯝꯖꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯏꯆꯟꯕꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯃꯛꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜ ꯏꯀꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯏꯃꯧꯒꯤ ꯇꯔꯨ ꯇꯔꯨꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕ ꯏꯀꯨꯅ ꯊꯥꯖꯩ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯇꯔꯨꯕꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ ꯄꯣꯏꯔꯩꯅ ꯇꯔꯨꯕꯤ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯄꯣꯏꯔꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ ꯑꯩꯈꯣꯏꯗ ꯂꯩꯕꯗꯒꯤ ꯋꯥꯗꯦꯗ ꯑꯩꯕꯨ ꯋꯥꯏ ꯍꯥꯏꯈ꯭ꯔꯕ꯭ꯔꯅꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯁꯨꯝ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯐꯝꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯑꯁ ꯌꯥꯔꯦꯕ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯩꯒꯤꯗꯃꯛꯇ ꯇꯥ ꯄꯣꯏꯔꯩꯅ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯂꯤꯕꯁꯤꯗꯤ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯠꯂꯛꯂꯕꯤ ꯑꯩꯕꯨ ꯏꯀꯨꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯇꯥ ꯄꯣꯏꯔꯩꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯂꯩꯔꯤ ꯑꯗꯨꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯤꯌꯦ ꯏꯃꯥꯁꯨ ꯏꯆꯟꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛ ꯁꯣꯏꯗꯅ ꯈꯤꯛꯂꯛꯈꯤꯅꯤꯌꯦ ꯃꯇꯝꯗꯨ ꯐꯥꯎ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯇꯥ ꯄꯣꯏꯔꯩ ꯅꯪꯅ ꯍꯥꯞꯄꯤꯌꯨꯀꯣ ꯇꯔꯨꯕꯤ ꯅꯪꯒꯤ ꯇꯔꯨ ꯇꯔꯨꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤꯕꯨ ꯑꯍꯣꯡꯕ ꯂꯥꯛꯇ꯭रिꯕ ꯐꯥꯎꯕꯗꯤ ꯅꯪ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯒꯨꯝ ꯑꯈꯥꯡ ꯀꯜꯂꯨꯀꯣ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯍꯣꯡꯂꯛꯀꯅꯤ ꯑꯗꯣ ꯑꯩ ꯂꯝꯐꯩꯗ ꯊꯕꯛꯀꯤ ꯆꯠꯇꯕ ꯌꯥꯗꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒꯤ ꯆꯠꯄ ꯇꯥꯔꯦ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯕ ꯇꯥꯔꯦ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯂꯥꯞꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯗꯨꯒꯤ ꯋꯥꯕꯨ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛꯇꯣ ꯅꯤꯡꯊꯤꯅ ꯆꯠꯄꯤꯌꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯐꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯄꯣꯏꯔꯩ ꯃꯥꯁꯨ ꯊꯕꯛꯀꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕꯤꯅ ꯏꯅꯝꯃ ꯑꯩꯒꯤ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯨꯕꯤꯌꯣ ꯍꯣꯏ ꯍꯣꯏ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯒ ꯁꯨꯕꯤꯔꯒꯦ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯄꯤꯖꯔꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯕꯗ ꯇꯔꯨꯕꯤ ꯑꯃꯨꯛ ꯊꯣꯏꯕꯤꯒꯤ ꯐꯤ ꯁꯨꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯑꯅꯤꯁꯨ ꯂꯥꯛꯑꯝꯃꯤ ꯂꯩꯍꯥꯎꯅ ꯏꯕꯦꯝꯃ ꯏꯃꯥ ꯍꯣꯏ ꯂꯥꯛꯏꯅꯦꯍꯦ ꯑꯌꯥ ꯏꯃꯥ ꯂꯥꯛꯏꯔꯣ ꯑꯩꯃ ꯊꯧꯕ ꯀꯩꯗꯧꯔꯒꯦ ꯏꯄ꯭ꯋꯥꯗꯤ ꯄꯥꯈꯪ ꯐꯥꯕꯗꯩ ꯌꯥꯝ ꯂꯦꯝꯈ꯭ꯔꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯏꯃꯥ ꯏꯁ ꯑꯩꯕꯨ ꯂꯦꯝꯃꯤ ꯀꯥꯏꯅ ꯋꯥꯔꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯦꯝꯕꯅꯣꯗ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯕ ꯅꯠꯇꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯊꯧꯕ ꯅꯪ ꯏꯃꯥꯕꯨ ꯋꯥꯍꯟꯒꯅꯨꯀꯣ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯏꯃꯥꯁꯦ ꯏꯕꯥꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯕꯅꯤꯗ ꯏꯆꯦ ꯁꯦꯜ ꯇꯥꯅꯕ ꯇꯧꯔꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ ꯄꯣꯏꯔꯩꯗꯤ ꯀꯝꯗꯧꯔꯤ ꯇꯥ ꯄꯣꯏꯔꯩꯗꯤ ꯊꯕꯛꯀꯤ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯆꯠꯈꯤ ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯅꯦꯝ ꯏꯀꯨꯅꯁꯨ ꯑꯩꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝꯅ ꯂꯨꯅ ꯇꯧꯏ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯀꯔꯤꯃꯠꯇ ꯇꯧꯔꯨꯔꯅꯨ ꯏꯃꯥ ꯍꯣꯏ ꯆꯥꯛ ꯆꯥꯔꯛꯏ ꯑꯗꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯏꯃꯥꯒ ꯏꯆꯟꯒꯗꯤ ꯃꯅꯨꯡꯗ ꯂꯩꯈꯤ ꯄꯥꯕꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯨꯟꯗꯥꯂꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯂꯩꯍꯥꯎꯅ ꯏꯆꯦ ꯀꯨꯟꯗꯥꯂꯩ ꯂꯩꯍꯥꯎꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯥꯎ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ ꯀꯩꯗꯧꯔꯦ ꯏꯆꯦꯁꯤꯕꯨ ꯑꯩꯈꯣꯏ ꯂꯥꯛꯏ ꯍꯥꯏꯕ ꯎꯗ꯭ꯔꯕ ꯖꯥꯠꯂꯥ ꯌꯥꯔꯤꯁꯦ ꯏꯃꯥ ꯎꯗꯗꯨꯅ ꯇꯧꯔꯤꯅꯤ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯍꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯁꯦ ꯏꯃꯥꯅ ꯄꯨꯔꯛꯏꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤ ꯄꯨꯁꯤꯜꯂꯨ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯀꯨ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯃꯇꯤꯛ ꯆꯥꯅ ꯇꯧ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯏꯃꯥꯕꯨ ꯆꯤꯡꯊꯗꯨꯅ ꯃꯤꯅ ꯋꯥ ꯉꯥꯡꯍꯟꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ
ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯍꯩꯁꯤꯡꯅ ꯌꯨꯝ ꯄꯥꯅꯕ ꯍꯣꯠꯅꯧꯀꯣ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯆꯧꯕ ꯃꯄꯥꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯔꯩ ꯏꯇꯠ ꯇꯠꯄ ꯃꯈꯩ ꯄꯥꯕ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯌꯣ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯪ ꯅꯨꯄꯤꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯅꯪꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯇꯥꯕꯅꯤ ꯏꯆꯥ ꯆꯥꯎꯕꯪ ꯅꯪ ꯄꯣꯛꯎꯗꯅ ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯒꯤ ꯅꯥꯛꯇꯒ ꯂꯩꯕꯤꯔꯅꯨ ꯅꯪꯉꯣꯟꯗ ꯑꯩ ꯁꯦꯜ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯄꯥꯕ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕ ꯅꯪꯕꯣ ꯑꯣ ꯐꯔꯦ ꯃꯥꯜꯂꯁꯨ ꯄꯤꯔꯣꯏ ꯃꯥꯟꯗ꯭ꯔꯁꯨ ꯄꯤꯔꯣꯏ ꯑꯝꯍꯥꯅꯤ ꯍꯣꯏ ꯏꯃꯥ ꯄꯥꯕꯅ ꯃꯆꯥ ꯍꯥꯏꯕꯨ ꯃꯤꯔꯥꯏꯔꯦ ꯄꯥꯕꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯁꯤꯔꯀꯥꯟꯗ ꯄꯨꯈꯤꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯃꯆꯥ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯥꯕꯅ ꯃꯆꯥ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤ ꯍꯣꯏ ꯏꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯔꯣ ꯄꯥꯕ ꯃꯤꯠ ꯉꯥꯎꯕ ꯑꯁꯤꯅ ꯏꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯌꯦ ꯆꯥꯎꯔꯦꯟ ꯊꯨꯠ ꯊꯨꯠꯀ ꯇꯧꯗꯨꯅ ꯍꯩ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯍꯩ ꯅꯠꯇꯦ ꯁꯣꯏꯔꯦ ꯍꯩ ꯅꯃꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯃꯥꯗꯨ ꯄꯜꯂꯒ ꯀꯧꯔꯛꯀꯅꯨꯅꯦ ꯅꯪꯕꯣ ꯅꯃꯥ ꯅꯨꯡꯁꯤꯕꯤꯗꯣ 시간비 어이니 핵 떠우더나 시도키 마짤람 호동 만버시 앵원데 핵 시너름든 오 마마 낭는 나 티봉아도 라우만 기드나 ngāmaru hek bandana sikido ishwar mana aigi nupihu irai laina lokshin kiba mikupta chawren aigi thamoi se handawna adum leikida kaibidi adubu nachani kumhai ai yengba ngamdre ho paba shelpiyo paba hoi pa pirage aduga namado amuk khana panduna kablakanu ko tanja asida asawbagi masan nupisu tholami langlena Paba, tasogi piradi ai su pigadabane. Haining maruman bisina kadom dagi nong thole sina. Nong thilgi matamni thoibi amadi asawba unarami thoibina. Aina puro haiba seldo pura abuna tro. Aw, pure to. Aina akhoi pabada ningai tawraga pureini. Aya, tasing na puri haiba. Aigi nupase maram yam moe. Sige selsina kaithel mayada dukan ama lauraga nang phamo aina dukan phambabu haigadro talida ikaiji oh phare phare nang ikai raga adom lehoro ai chalage as thoibe ai nang na haiba loina yadoine yage ba ai nang na haibado namidang wairamgi matamni thoibi isau kana langli nong phado aine inamada phise kaksupiyo haibabu si thong na bro phise amata he kangdi kundani sumateng pangsinduna ho kadai degi ju chana tawni haige mama laira bida la ambani juja yam tawna khibani madu tawna da bkhotna bada phido kangda bo iramgani nongdrena hei karino namana sana asuk yamna phatri basina as natu na sa dagi ngarang talakbi mawasina hen khrabani ne hai khreda ko pu bang sudabi lukhrabi masasina haikibase haikre isa nupa phabada natana ipureba phawba somkhre ho somkhre adubadi tawngambini kaino mama lukhrabi do la amaga masa asida kari kari haiba ya bahairamani adunane adubadi kayam kuina nang nangamba haibado yengna batare imung asigi mi pumba nangna somkhrabasu nangi manungi oiba maithong adudi nongma natraga nongma adumak miyamna khangnarakani lemzina bisari bada kaisu kanara tasau apang babu nangi lang da tholaga ai khoi imungi lang thum pam duna lakli bana tro lukhrabi masa warak tabi pu pang su dabi chudat nabi lamza sara masi kaya dano yengune hey Ningol Afaobi nana masida nang na ngangli badu karino ha nongdren masa da khupak na thaduna aduk chokhat ta wangang sangang nang sunupini nong mana traga nong sagai amagi mau oiruga dori nang sunana magum nang na magu loina riba sumna nang suloina ba matamda nang nungai gadro nong matana na masina na khoida wa phawba hangana ngang khibra na khoina hari kai tumina taduna leiba natro mi khudingmak lai raba pu pang shuda ba imong oining ba nate takpi tambi da masadi
nanam asi nate nang ni nang khanglabra kundale nang shu mama ama oibada matik sadari mama amani ngasi haiba numit asidagi nama na sa animak aingonda kaurakanu khanglabra nasagi naral khanglakpa mikup aduda nama ude lale haijadriba phawa aingonda su kaurakpa yare Baba, adamna haibigano. Nongdren mamongna hairiba adutada sauna thoki. Thoibi maso amukta mapana set phawa tharaktabu oibana. Ngasi mapana phurakpa asida nungairamde aduna. Thoibi panthadana asaubaga unaduna chelami. Asumna nongdren maso asawbana maram oiduna Macha Ningol adubu inthokirami. Aduba somdasu selthum paiba imung ama oibana adumak chauna luhonglami. Kundalai su mamau da sauning labasu mapuroiba kibana kaisu hairamde. Somdana chaurena. Nungaire. Chauren egi punsi se nungaibana lore. Isa nupasi pura matugi moradani famlibase. Mau magna mau aphaubi hak oiradana. Kari mau no haibani. Masak ni na utin hek maladana. Asigi mawong sina oibaza. Mawa panghaura roine hek taigi sa apang basi. Namdana phabiri bo oiramni. Oh, soidre. Soidana phabo oigadoribani. Kaino Baba, aduda mondrang sanabadawna murum soliduna. Kaisu tawdada. Noi ta saugana namaga punna hawgalaktriba natro. Hawgalaktrida. Moi matay manaw ani asigi khutumdi pura amhani Baba. Mau nena nongmata mau ama oibagi thabak inkhang tawkhidrabani. Imit ani asi amukta tanghanbirabadi fani. Yengningdre. Isa oirabasu ay yengningdre. Isa na thabak pumba tawba. Aduga mau asina nungaina leithokpa. Mau ama oirabadi mau ama oibagi thabak inkhang tawbagi mahut. Lakpa kuidriba manabu leikai koiduna chatline. Tanja asta thoibi masu hakang wawa chandana hawgalaklami. Mana hawgatpada makui imunga chaurenna wa ngangduna leiriba aduda changsinduna. Kaino ayuksida pepa taningi khangde taningde khangde jagat ngangna doi sarukpadi noi gi tawgadaba thabakto tawraga layo. 𝐒𝐭𝐤𝐝 nangsu pharasu phatrasu yum asigi mau amani haidana leiribani. Aduna mau ama oibagi tawbum thokpa mathaude tawhaningi ikuna. Aidi yumdasu thabak kemta tawrakte. Aduna tawba ngamoi. Thabak tawbasu aidi kemta haite. Asi haidana thoibi imungda changki chaurena sauningna. Mana basaktamini haibadani. Haigi sana pusilakpa imaubu kayam jugo chani haigi. As yare se Baba. Inamasu nongma natraga nongma gyan tarakhiniye. Aduga yum asigi yum burembi ama soidana oirakaniye. Gyan butara adi phai hairibani ni pade. Somdana asauba amadi thoibi wari sanari. Aidi noi napase yam nushoidawri. Kaidawreino aikhoi pabna. Madi adum nganglaga leibani kaisu khalun. Aina sauning banamit amada nungaini. Somdana kundale wakhalna potlum oiduna naaduna leirami. Nongdren magi nupi narabasu nongmata sangduna hanglamde. Magi nupi gili chat amadi Macha nupi gili chat asida nongdren. Sauning ba haibadu oirami. Adubu buksil saubi tarubi manadi mane magi minungsi phangdrabasu. Mane bu ningthina seba tawirami. Ima chakse khara sanaba tawse. Yare. Ai saningde. Chadrabadi haksangdu yaroye ima. Se chaningdrasu khara sanaba tawse. Asi haiduna manembu namdana chak pijarami. Kundalai masu mamaugi mong hadaba mataw asida thamoida minungsi ama phawrakpagum tawrami masingdasu asumna sonjay. Aigi imau ase kaya pharibano. Aina puksil pikpi manem ama oirubana. Imau asigi magun khangudre. Adubu imaugi magundi losinduna namthaduna thamba yadabana. Tabna mathi pongbagum. Imaugi matik magunso tabna sapongle. Ngasi aina phanglibase manem ama oibada matik sadaba manem ama oirubagini. Aina matik sabi mama ama oiramlaba. Aigi isa Ningol buso aina matik sana warak watem lamba thoglabadi. Maso imaugum matik sabi iyunggi mau ama oiramgani ko. Adubu aina aigi isadi warak watem khide. Aduna migi yum aduda karamna leiramgani.
ꯌꯨꯝꯒꯥꯏꯕꯤ ꯃꯧ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯏꯃꯧꯗ ꯍꯥꯏꯈꯤꯕ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯝꯗ꯭ꯔꯦ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯑꯣꯏꯔꯤꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯉꯁꯤꯗꯤ ꯏꯃꯧ ꯏꯆꯥ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯦ ꯀꯔꯝꯅ ꯏꯔꯥꯜ ꯑꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯅꯤ ꯏꯔꯥꯜ ꯂꯩꯕꯤ ꯑꯣꯏꯔꯨꯕꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯏꯃꯥꯏ ꯑꯁꯦ ꯎꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯣꯏꯔꯩꯁꯨ ꯍꯜꯂꯛꯑꯝꯃꯤ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯅ ꯃꯊꯣꯏꯕꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯕ ꯆꯪꯉꯛꯑꯝꯃꯤ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯄꯥꯕꯒ ꯇꯥꯆꯧꯒꯗꯤ ꯆꯥꯈ꯭ꯔꯦ ꯀꯩ ꯃꯊꯦꯜꯅꯣ ꯂꯥꯡꯂꯦꯟ ꯁꯧꯒ꯭ꯔꯤꯅꯦ ꯉꯥ ꯑꯇꯥꯎꯕ ꯑꯃꯒ ꯑꯗꯨꯒ ꯄꯥꯛꯅꯝ ꯑꯃꯒꯁꯨ ꯌꯥꯎꯋꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯊꯣꯏꯕꯤꯅ ꯑꯁ ꯍꯥꯎꯋꯦ ꯑꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩꯇꯦ ꯌꯨꯝꯗꯁꯨ ꯏꯅꯝꯃꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯗꯨꯒꯤꯗꯤ ꯏꯅꯝꯃꯅ ꯍꯩꯅꯤꯡꯉꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯥꯛꯑꯁꯨ ꯌꯥꯏꯗ ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯂꯥꯡꯂꯦꯟꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯁꯤ ꯅꯣꯡꯃꯇ ꯃꯥꯅꯗꯤ ꯃꯅꯝ ꯑꯗꯨꯗ ꯇꯧꯈꯤꯗꯦ ꯅꯣꯡꯃꯇ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯃꯥ ꯄꯟꯗꯨꯅ ꯆꯩꯕ ꯉꯥꯡꯕ ꯀꯌꯥꯅꯤ ꯇꯧꯈꯤꯕ ꯃꯗꯨꯗ ꯅꯣꯡꯃꯇ ꯃꯅꯝꯅ ꯁꯥꯎꯈꯤꯕꯁꯨ ꯂꯩꯇꯦ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯍꯥꯎꯇ꯭ꯔꯕꯣ ꯀꯩꯕ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯣꯝꯗꯁꯨ ꯇꯔꯨꯕꯤꯅ ꯄꯥꯕ ꯊꯣꯏꯕꯤꯕꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯂꯧꯈꯠꯄꯤꯅꯕ ꯇꯧꯔꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯅꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯏꯆꯟꯗꯣ ꯂꯧꯈꯠꯄꯤꯔꯁꯦ ꯄꯥꯕꯒꯤ ꯑꯁꯥꯎꯕ ꯑꯗꯣ ꯑꯃꯨꯛꯇ ꯐꯕꯤꯔꯣ ꯀꯩꯗꯧꯕꯒꯤ ꯄꯥꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯃꯆꯥꯗꯣ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯅꯤ ꯍꯥꯏꯕ ꯉꯝꯂꯣꯏ ꯅꯣꯡꯗ꯭ꯔꯦꯟ ꯑꯩꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯃꯁꯤ ꯂꯦꯡꯂꯣꯏ ꯇꯔꯨꯕꯤ ꯑꯇꯞꯄ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯕ ꯁꯣꯏꯗꯕ ꯉꯝꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯁꯣꯏꯕ ꯑꯗꯨꯅ ꯄꯥꯔꯥ ꯑꯃ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯙꯔꯃ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅꯕꯗꯥꯏꯅꯦ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯑꯃꯒꯨꯝ ꯏꯆꯟ ꯑꯗꯨꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯁꯦ ꯅꯃꯧ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯄꯥꯕꯅ ꯅꯃꯧꯕꯨ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯕꯗꯤ ꯅꯃꯧꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯄꯥꯕꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜ ꯑꯉꯛꯄꯅꯤ ꯏꯃꯧꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯏꯃꯧꯒꯤ ꯑꯄꯥꯝꯕ ꯏꯀꯨꯅ ꯊꯨꯡꯍꯟꯒꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯏꯃꯧꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯇꯔꯨꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯏꯀꯨꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤꯅꯦ ꯃꯈꯣꯏ ꯃꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯅꯦꯝ ꯑꯩꯅ ꯏꯃꯧꯗ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕꯗꯣ ꯏꯃꯧꯅ ꯅꯅꯦꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯅꯣ ꯏꯃꯥꯅ ꯅꯃꯧ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯃꯥ ꯂꯥꯟꯗꯤꯌꯦ ꯂꯥꯜꯂꯤꯕꯗꯤ ꯅꯃꯧꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕ ꯄꯨꯄꯥꯡ ꯁꯨꯗꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯗꯣ ꯂꯥꯏꯔꯕꯕꯨ ꯄꯥꯝꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯣꯏꯅꯤꯡꯕꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏꯌꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩ ꯀꯅꯥꯅꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯕꯦꯗꯤꯗ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯀꯅꯥꯅꯁꯨ ꯍꯣꯡꯗꯣꯛꯄ ꯉꯝꯗꯦ ꯀꯔꯤꯒꯤ ꯏꯃꯧꯅ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯨꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯉꯁꯤ ꯈꯛꯀꯤ ꯋꯥꯈꯜ ꯇꯥꯕꯗꯤ ꯇꯧꯒꯅꯨꯀꯣ ꯃꯃꯥ ꯃꯇꯨꯡ ꯇꯧꯔꯕꯗꯤ ꯆꯩ ꯆꯥꯒꯗꯕꯅꯤ ꯈꯪ ꯑꯃꯨꯛ ꯍꯟꯅ ꯃꯅꯦꯝ ꯐꯠꯇꯕꯤ ꯑꯣꯏꯖꯔꯔꯣꯏ ꯋꯥꯈꯜ ꯄꯤꯛꯄꯤ ꯃꯅꯦꯝ ꯑꯣꯏꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯃꯧ ꯑꯣꯠꯂꯤꯕꯁꯦ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯍꯟꯊꯅ ꯈꯟꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯑꯩꯒꯨꯝꯕ ꯃꯃꯥ ꯀꯌꯥ ꯂꯩꯕꯗꯒꯤꯅꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯥꯏꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗ ꯇꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯏꯃꯧꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯊꯤꯅ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ ꯑꯗꯨꯒ
ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ ꯑꯩꯅ ꯏꯃꯧꯗ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯨꯝꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯃꯥ ꯑꯣꯏꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯃꯃꯥꯁꯤ ꯋꯥꯈꯜ ꯇꯥꯏꯗ ꯑꯊꯦꯡꯕꯗ ꯐꯔꯛꯄ ꯊꯥꯕꯜꯒꯨꯝ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯣꯏꯗꯕ ꯑꯩꯒꯤ ꯏꯃꯥ ꯑꯐꯕꯤ ꯃꯅꯦꯝ ꯑꯣꯏꯔꯕ ꯍꯩ ꯊꯣꯔꯥꯏ ꯃꯆꯥ ꯈꯪꯉꯤꯅꯦꯍꯦ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯪꯕꯅ ꯁꯤꯔꯦ ꯊꯥ ꯑꯆꯧꯕꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯡꯂꯦꯟꯁꯨ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯅꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯕꯣ ꯑꯩ ꯄꯥꯕꯗ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯀꯧꯍꯜꯂꯛꯀꯦ ꯌꯥꯔꯅꯤꯌꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯁꯥꯁꯦ ꯈꯔ ꯏꯪꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯩ ꯐꯩꯖꯨꯞ ꯍꯥꯞꯄꯛꯀꯦ ꯏꯅꯝꯃ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯥꯅ ꯃꯅꯝꯃ ꯊꯣꯏꯕꯤ ꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯟꯁꯨ ꯃꯃꯧ ꯅꯥꯏ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯃꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯂꯣꯏꯅꯕꯤꯕ ꯑꯁꯤꯗ ꯊꯣꯏꯕꯤ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯑꯝꯃꯤ ꯅꯣꯡꯃꯇ ꯃꯅꯝꯃꯕꯨ ꯃꯃꯥ ꯑꯃꯗꯤ ꯃꯥꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯗꯕ ꯑꯃꯗꯤ ꯃꯅꯝꯃ ꯃꯥꯒꯤ ꯃꯇꯧ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯨꯝꯅ ꯋꯥꯈꯜ ꯇꯥꯕꯤ ꯃꯆꯟ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯅꯝꯃ ꯃꯥꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯐꯪꯂꯛꯈꯤꯗꯦ ꯃꯥꯗꯤ ꯃꯅꯝꯃꯒ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯅꯝꯃꯕꯨ ꯉꯥꯡꯅꯕꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯅꯝꯃꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯑꯝꯃꯤ ꯅꯣꯡꯃꯇ ꯃꯅꯝꯃꯅ ꯑꯣꯟꯈꯠꯇꯨꯅ ꯋꯥ ꯑꯃꯨꯛ ꯐꯥꯎꯕ ꯈꯨꯝꯃꯛꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯂꯝꯆꯠ ꯁꯥꯖꯠ ꯀꯌꯥ ꯁꯦꯝꯗꯣꯛꯇꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕꯤꯕꯨ ꯂꯧꯈꯠꯅꯕ ꯋꯥ ꯍꯥꯏꯅꯗꯨꯅ ꯊꯣꯏꯕꯤꯕꯨ ꯂꯧꯈꯠꯂꯝꯃꯤ ꯊꯣꯏꯕꯤ ꯃꯄꯥꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯇꯨꯅ ꯃꯅꯝꯃꯗ ꯈꯣꯏꯔꯝꯗꯨꯅ ꯏꯅꯝꯃ ꯅꯆꯟꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯄꯪꯕꯤ ꯅꯆꯟꯅꯤ ꯈꯟꯗꯨꯅ ꯃꯃꯥꯡꯉꯩ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯅꯆꯟ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯅꯝꯃꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯆꯟꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯝꯃ ꯍꯩꯃ ꯊꯣꯏꯕꯤ ꯌꯥꯔꯤꯁꯦ ꯏꯅꯝꯃꯅ ꯐꯝꯗ ꯀꯩꯁꯨ ꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯏꯅꯝꯃꯅ ꯏꯆꯟꯕꯨ ꯉꯥꯛꯄꯤꯈꯤꯕꯗꯤ ꯀꯨꯏꯔꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯤ ꯏꯆꯟꯅ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨꯁꯦ ꯅꯤꯡꯉꯣꯟꯅ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯄꯤ ꯇꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯌꯨꯝꯗꯣ ꯑꯋꯥꯕ ꯇꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯀꯞꯀꯅꯨꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯕꯨ ꯌꯥꯅꯕ ꯆꯠꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯅꯝꯃꯒꯤ ꯇꯔꯨ ꯇꯔꯨꯕ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯕ ꯂꯥꯏꯖ ꯏꯔꯤꯛꯅ ꯉꯁꯤꯗꯤ ꯂꯃꯥꯡꯅꯔꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯕꯨ ꯑꯅꯧꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯕꯤꯔꯦ ꯑꯩꯁꯨ ꯏꯅꯝꯃꯒꯨꯝ ꯇꯔꯨ ꯇꯔꯨꯕ ꯂꯥꯏꯖ ꯏꯔꯤꯛ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯏꯅꯝꯃ ꯅꯣꯡꯗ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯐꯥꯎꯕꯤꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯝꯃꯤꯗ ꯄꯣꯏꯔꯩꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯤꯅ ꯊꯤꯅ ꯆꯩꯔꯣꯏꯗ꯭ꯔꯣ ꯀꯨꯟꯗꯥꯂꯩꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯇꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯔꯨꯕꯤ ꯃꯥꯁꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯏꯃꯨꯡ ꯄꯨꯝꯕ ꯍꯔꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯇꯔꯨꯕꯤ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯗꯨꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯒꯗꯕꯅꯤ ꯑꯈꯥꯡ ꯀꯟꯕꯤ ꯇꯔꯨꯕꯤꯒꯤ ꯃꯥꯡꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩ ꯑꯅꯤ ꯃꯥꯏꯊꯤꯈꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯍꯤꯡꯂꯤꯉꯩ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯇꯔꯨꯕꯤꯒꯨꯝ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯇꯔꯨ ꯇꯔꯨꯕ ꯂꯥꯏꯖ ꯏꯔꯤꯛ ꯈꯤꯛꯇꯨꯅ ꯋꯥꯈꯜ ꯇꯥꯗꯕ ꯀꯌꯥꯕꯨ ꯇꯥꯍꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ